Chahi kyagi mamangdagi America si Prithvi sida khwaidagi sakti leiva leibak singi manungda challaga lakli. Adubu pikraba kakseng asina masadagi hena chawba jiba kya maithiba piba asigum Vietnam War asidasu thoki. Masigi lan asida America na Prithvi da khwaidagi sakti leiva leibak oizaragasu pikraba Vietnam gi makhuta maithiba namki. Vietnam bu loksinanava America na lanmi lak mangarom Vietnam da thazilaki. Aduga lan asida America na Vietnam da chawrakna bomb 7 million tons muk thadaki. America na Vietnam da thadakiba bomb masing asi World War II da pulap thadakiba bomb adudagi saruk ahumuk helivani. Adubu asuk yamba lanmi amadi bomb kya sizinarba sibawda America na lan asi mai pakpadi ngamkite. Asuk pikraba country asina chawkraba superpower pairba country US bu karamna maithiba pikriba jano. Aduna ngasi bidres da Vietnam War si karidagi kamdongna hauruki amadi kamdongna loshin khabadu marik chumna khangminasi. Vietnam War nainedrugi mamangda madugi mamangi history matek ama hana khangminasi. 19th century ki tangkhai chalakpa matam adoi si Britain, Portugal amadi France hariba leibak asina prithvi gi mafam tonga-tongan basingda colonize tawraga lerami. 1857 fawdi Vietnam asi karimata tawdana khudimang normal oiraga leramki. Adubu 1858 ki matamda France na Vietnam da military intervention hoki. Asumna chahi kun hen honarba matungda France ki military na Vietnam sinba thungna lokshinki. Matam aduda mafum asi Indo-China haina khangnarami. Adubu kona thangda lam asi ahum thokna khaidoki. Lam sing adu Vietnam, Cambodia amadi Laos haina khangnai. Asumna chahi humpumuksi France na Indo-China bu makhoi control da thamki. Adubu World War II gi matamda Japan Asian countries kya loksinanaba honaba horuki. Indo-China busu Japan na loksinanaba honaki. Adubu masigi Japan gi thawng asi Indo-China gi communist leader Ho Chi Minh na madugi mayokta leiki. Ho Chi Minh asi Indo-China gi khwaidagi maruoiba communist leader amani. Communism havasi social organization natraga government gi system amani. Maduda lam madugi property khudimak organization natraga government aduna mapu oigani duga mipum khudimak na magi ability amadi darkar gi matungina saruk fangani. Masigi wakalon asibu thajajaba miyoi sing adubuna communist haina khangnai. Aduga masida France na Indo-China bu control tawribasna colonialism haina khangnai. Colonialism havdi foreign country amana atoba country amada khud thingjilaga mokhi political amadi economic authorities adubu chalaiba adubuni. Sumna Ho Chi Minh na 1930s ki matamda France ki colonialism asi yaningdaba phongdoktuna madugi mayokta leiki. Aduga 1930s ki matamda mahakna Indo-China Communist Party asi linkhatki. Aduga 1941 ki matamda Ho Chi Minh na Japan amadi France ki mayokta leinanaba Viet Minh hariba group asi amuk linkhatki. Aduga matam asida China amadi USA asi Vietnam gi ally oirami. Country anisana Japan amadi France ka lanthengnabdasu mateng panglamki. Sumna 1945 ki matamda Japan gi Hiroshima amadi Nagasaki da atom bomb thadaki. Japan maithiba nanglaba matungda surrender tawki. Madugi matung 1946 da France na Vietnam asi 1948 fawbadi makhoi gi makhada leifam tu ihaina phongdoki. Adubu Ho Chi Minh na madugi wafum adu yaningdaba phongdoki. Maramdi Ho Chi Minh asi communist leader amani duga mahakna Vietnam asi independent oina hingba pamki. Matang asida US na muk Vietnam asi communist country ama oikhidaure khangmadagi France da muk support toki. Asumna America gi mateng na loinana France na Indo-China gi south thangba sarug asi loksinki. Masigi mafam asi South Vietnam haina khangnarami. Mafam maduda bawda hariba misak asina president ohelaga Western government ama chalairaga leramki. Aduga North thangba sarug North Vietnam asina Ho Chi Minh gi makhada communist state ama oina leiki. America na Vietnam asi pulap punsilaga democratic country ama ohelaga makhogi ally oina lehenba pamki. 1950s ki matamda Prithvi asida Cold War sa horaklamki. 1949 ki matamda North Vietnam amadi South Vietnam anisi pulap punsinanaba wa khana kedubu Communist Party na leader oigidra amadi democracy sanagadra haibagi matangda yanadaba amuk lakhi.
North Vietnam dana Communist Party ki lengakni aduga South Vietnam dana Bao Dai ki makhada dictatorship ki lengakni. Animaki sasana si America na yaninglam di maramdi America si communism amadi dictatorship ani ki mayokta leivani. Tanja asda North Vietnam ki leader Ho Chi Minh su South Vietnam bu loksilaga France ke mayokta amatoina leinanaba honaki. Aduga South amadi North Vietnam ani si makhoi gi lam ki border gi matang su yanadaba horuklamki. Aduga marak asida France na 1949 da Laos amadi 1953 da Cambodia bu independent country oire haina lauthoki. Masi France ki divide and rule policy gi saruk amani. 26 April 1954 matam asida France amne Vietnam ani gi marakta Geneva Accord hariba yanabagi che si sign tawnaki. Geneva Accord asina Laos, Cambodia amadi Vietnam da ceasefire gi yanaba puraki. Aduga America na South Vietnam da Bao Dai gi mahutta Nigo Dinh oina president ohinki. Masi gi maramsi Nigo Dinh si Christian aduga Vietnam gi mi amasi Buddhist ngaktani. Asumna Nigo Dinh na Buddhism lining chatpa miyosingbu ot neiba horuklumki. Masi gi maram asina South Vietnam gi miyosing namuk North Vietnam da oina support tawba horuki. Asumna 1957 gi matamda Nigo Dinh gi mayukta miyosing aduna guerrilla warfare tawba hoki. Guerrilla warfare havdi samna harabada yeknabaga mai onsinaraga lanthengnabagi mahutta tuminna kok sizinaraga lumpu tawraga phuramnaga chenba adugumani. Haujuk fawda America si Vietnam war da direct oina yaudri subnagi France amadi South Vietnam bu support tawraga leivani. America na pamlisi Vietnam dagi Communist Party asi lokthokivaduni. Aduga amaramdana North Vietnam si China amadi Soviet Union na support toki. Matam asida America na lan ase direct wani yawba pamlam kidabu 1961 gi matamda John F Kennedy na America gilan missing adu Vietnam da thawa athing mathamki. Madugi madung 1963 gi matamda John F Kennedy assassinate tawraga hatki aduga Lyndon B Johnson na president oiki. Mahangna America su Vietnam war da yawrani haina lauthoki. Adubu America si direct hekta lan ase maram laitana yawbudi yawa nati aduna makhoina miyamda North Vietnam na makoi gi jahasama Gulf of Tonkin da attack tawro I haiduna haizilaga lan asi yauki. Adubu masi asumba pauna te havsi miyamna khangna raglaba matamda America di lan yaukravani. March ki tarik 1965 matam asida America na Vietnam da lan mi kya thajilaktuna lan hoki. Adubu Vietnam gi songkrava jungle asida US ki army singadu hingnaba honavada awaba ma oiki. Maram asina America gi lanmi singaduna jungle aduda chemical chairaga jungle adu mai thadoki. Adubu Vietnam gi lanmi singadudi masagi lamgi jungle adugi maramda loina mamut tana khanglami. Maram asina makoina jungle aduda lumlaga leiraga guerrilla warfare toki. Aduga jungle adugi leinungdasu surung kya semlaga lumduna leiki. Surung manung aduda numit kyani lumduna leiki. Chaba thakpagi thong takpasu surung manung aduda adum toki. Aduga khudong chaba ama hek phangmaga tumina thoraklaga yengnaba singadu halamlaga surung manung aduda amuk changlaga leiki. America gi lanmi singadu jungle marak adugi lekho marak aduda lanthengnabada hairamde. Aduna makhoi yamna awawa habidu oirame. Maram sina America na makhoi gi lanmi masingsu sumsum hena yamna thajilaki. Ahanbada lising yankai mathangda lakh amag makhai mathangda muk lakh ahum thajilaki. Sumna 1967 gi matamda Vietnam da America gi lanmi masingsi lakh manga suki. Aduga Vietnam gi Angang sa Nupi singamdi nupa singamda khaktana America gi lanmi sing aduga lanthengnaki. 1968 gi matamda America na Vietnam gi miyoi singbu paktak nangna hatpa horuki. Bomb kasu mathakta gi thadaki. America na Vietnam da sumna gi chahi ama khaktang da bomb asi 20,000 ton hena thadaki hena phongdokli. Masina maram oraga Vietnam gi lanmi amadi Michm Praja punna million ama hena siki. America gi thong si prithvi gi mafam atai gi miyoi singna yaningdaba phongdoknaraki. America masama ki miyoi singna fawba yaningdaba phongdoktuna lanasi lepnanaba protest kya tawki. Adubu lanpham aduda Vietnam gi lanmi sing adudi ninghanaba leitana America gi lanmi sing aduga lanthengngaramki. Asumna Vietnam gi miyoi singna mathongna leina lanthengnabadagi 1973 gi matamda US ki lanmi sing adu hanki. Sumna chahi kya lepa leitana lanthengnaraba fawda chawkraba country US na pikkraba lam Vietnam bu
maithiba piba ngamkide. Madugi matung 1975 ki matamda South Vietnam ki capital Saigon na surrender tawlaba matungda North Vietnam na South Vietnam bu loksin khimadi ama toiba country Vietnam asi semki. Masigi lan asida Vietnam ki lanmi 14 lakh samadi Michm Praja 20 lakh sena SIKHI na phongdokle. Aduga America ki na lanmi 58,000 muk SIKHI na phongdokle. Vietnam ki miyoi singi mathongna amadi maraibak nuksijaba aduna lan asi ngamkhibani. Adubu miyoi Canada lan asigi asengba maipakpa leite haina phongdokli maramdi lan asina maram oiraga isam samjaba karisu khangdaba angang nupi amadi Michm Praja ki mathwaisu mangkhribani.